WAQF Amendment Bill 2025 President Murmuna ayaba pikhre. Bill gi mayokta Muslim lising kaya na wakan mifam sathakre. Handakta matam kakta na yaithokraba Rajya Sabha amadi Lok Sabha mifamda matam sangna khanaraba matung pass takiba WAQF Amendment Bill 2025 adu anti-Muslim oiba bill ni haina opposition amadi Muslim gi lup kaya na bill asigi mayokta akaknaba khongjang changsinkhre marakta ngasi India gi President Draupadi Murmu na WAQF Amendment Bill 2025 ayaba pikhre. WAQF Amendment Bill 2025 ase Muslim minority da kanadaba anti-Muslim oiba bill ni haina Parliament ki mifam animakta opposition party na akan ba moong da protest tawkhibani. Opposition ki members na thangat khiba amendment pumnamkta voice vote ki khutang da kakthatlaba matung bill asi ayaba pikhi. Bill asi members ani marfu nipana sawgalaga members ani kunthra ni thoina bill asi gi mayokta leiduna division vote amada pass tawkhibani. Madugi matung asi India ki President Draupadi Murmu na bill asi ayaba pikhibani. Parliament ki house ani mangna pass tawkhraba bill asi anti-Muslim ni haraduna ngasi Manipur yauna laibang asigi mafam kayada bill asigi mayokta khongjang kaya changsinkhre. Khongjang asigi saruk amo oina ngasi Manipur dasu Kaksing district ki Sorada Islamic Student Association na SSSU amadi MPCM Soraga khusam naduna National Highway sama sumna ani Imphal More lambi da wakat khongjat satki khongjat asida bill asi anti-Muslim ni bill asi handou honor of WAQF is ila custodian of WAQF is Muslim Community WAQF Administration Bill hando haina thaba plate ka kaya paraduna kholau kaya sulauki miyoi sa kaya na sakhiba khongjat aduda nupi angang kaya su saruk yakhi. WAQF Amendment Bill 2025 ki mayokta sakhiba wakat khongjat adu pangalte Manipur da su irong da sakhi protest against WAQF Amendment Bill 2025 haiba banner gi makha da sakhiba wakat khongjat adu Muslim gi nupi angang yauna miyoi lising kaya na saruk yakhi. Pangalte Manipur na sinduna erong se sabagi Eco Park tiki sakhiba wangka khongjat aduda Pangalte Manipur gi President Sheikh Alam na hai handak Lok Sabha amadi Rajya Sabha da pass tawkiba WAQF Amendment Bill 2025 asi Muslim singi mayoktani masina leibang asigi Islam dharma satpa Muslim singda saungna sokhalli democracy satpa leibang amada wahan thok leitaba WAQF Amendment Bill 2025 gumba ama satna hanba haibasi artha thoktabani thokdok asi Pangal Manipur yauna Pangal pumnamkta kamden tawi India lenga na su bill asi Muslim amadi minority singi khanbiduna khudakta kakhat piu haina makha takhi. WAQF Amendment Bill 2025 ki mayokta sakhiba wakat khongjat aduda bill asi yaningde WAQF Amendment Bill 2025 sanaba yaroi bill asi kakthalu BJP ki thawok yaningde minority da handuna yengba yaroi haibo kholau kaya sulauki. Nupi angang yauna khongjat loi singna placard kaya su paiki ngasi ki khongjat aduda wabagai AC ki hanagi MLA Fazur Rahim su saruk yakhi. Wakat khongjat asi Lilong United Club nasu Muslim ki tongan ba lup yang khaimari na khusam naduna Thawbal district ki Lilong Bazar dagi district asi ki usoi pokpida leiba Lilong Haurebi College phawba satki aduga khongjat aduga mari leinana Lilong United Club ki convener Sahid Buya mayum na hai ngasi WAQF Amendment Bill 2025 ki miyoi kaya na saruk yaba sinaw taklibadi Muslim singna bill asigi mayokta lay haibaduni bill sigi mayokta Muslim amadi minority nupi angang kaya na lebli bill asi laingang na namduna ek onthoglaba su Manipur dadi club asina thodang lauraga Muslim sing bungak minagani bill asi sanaba yaroi haina makha takhi tungda khongjat tugi saruk ama oina khongjat loi singna bill asi sanaba yaroi Modi lainga ki thawong yaningde BJP lainga down haiba kholau kaya sulauki.